ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯑꯩ ꯆꯦꯟꯒꯠꯂꯒ ꯈꯞꯄ ꯍꯧꯔꯛꯏ ꯌꯥꯝ ꯑꯩ ꯅꯪ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯊꯣꯛꯂꯣ ꯃꯁꯥꯒ ꯂꯣꯏ ꯊꯨꯡꯉꯦ ꯄꯥꯏ ꯉꯝ ꯁꯔꯣ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯛꯆꯔꯛꯄꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒ ꯐꯖꯅ ꯊꯨꯡꯉꯦ ꯄꯥꯏ ꯉꯝꯃꯦ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯃꯇꯝ ꯊꯣꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯁꯥꯒ ꯇꯨꯝꯕꯧꯒ ꯍꯧꯔꯤꯉꯩꯒꯤ ꯆꯠꯄꯒ ꯀꯥꯐꯩ ꯊꯥꯡ ꯉꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗꯩ ꯐꯥꯔꯛꯄꯅꯤ ꯑꯩꯅ ꯁꯤꯕ ꯇꯥꯔꯦꯅ ꯈꯨꯜꯂ ꯄꯨ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯑꯩꯅ ꯐꯖꯅ ꯊꯥꯛꯄꯤꯔꯛꯄꯁꯦ ꯄꯥꯏ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯃꯥꯁꯦ ꯂꯝꯍꯥꯡꯗ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯆꯂꯣ ꯑꯩ ꯀꯧꯁꯤꯜꯂꯛꯀꯦꯁꯦ ꯍꯥꯎ चलो ऐसे दांत आना लीजिए चलो नंग चाबे यादे पाइक्रो चलो नंग नंगी पार्टी मरक चक्र मपी फारे सिजे पाइहनग्रगेबको मा हंजलक्तब्रा येंगेसे अमुक हंजल्लइजे हम चलो है भैया आगिद्रे चलो अदुदी चलो क्या दे दीजिए नस इधर गुड आदि पाइक रोको बस पैसा लो यार चल यार सही ना चंगे ले जानता गेम आउट दे चलो दीदी चलो ले हो ना ऐ स्कूल चलो की ले हो ना ब्लैक ब्यूटी है फिल्म से फंखिबा मरोइबा रेटिंग सिंगदी IMDb की रेटिंग दा 6.4 अमसुंग गूगल यूजर ना 81% की लाइक पीरी फिल्म से डायरेक्टर अमसुंग राइटर असली एबिस फिल्म से प्रोड्यूसर जेरेमी बोल
फिल्म असिदा मरुइबा सक्तम लांगलिबा सिंगदी जो की सक्तम लांगलिबी मैकेंजी फोय अमसुंग जॉर्ज की सक्तम लांगलिबना कैलाम लिंस ब्लैक ब्यूटी हारिबा फिल्म असिदा नौना ममा मापा काइना क्रबी मराइबाग थिहोरबी नुपी मसा अमगा लमलकी वाइल्ड हॉर्स अमगगी अवा नुंगाइगी पुंसी वारी दा युमफम ओइदना सागलकपा फिल्म अमने मरम असिना ngasi फिल्म असिगी एक्सप्लेनेशन असे होमजद्रिंगागी मंगोयना चैनल असिदा नौना संगबिरगलिबा फाइपुम नमगना चैनल असुबु नुक्सिबिदुना लाइक अमदि सब्सक्राइब नंबिरम हाइबो वफम असे थमजरे अदुदि हुजिक फिल्म असिगी वारी मयामदा खुदोल तमजरी ब्लैक ब्यूटी USA की उता हाइरिबा स्टेट असिगी पुनिंग हुना निंगथीजरबा मोनाकी हाइरिबा चिंगजाव असिगी चिंखोंगदा मुस्तांग हाइरिबा सगोल ब्रिड असिगी नौना मसा अमकक पोक्चरमी मार्क्सी अमोमने मुस्तांग सिंगबु वाइल्ड हॉर्स हाइबदे लम्हांग तुम्हांगदा सक्तारगा लेबा कोइना सतुना हिंगजाबा ब्रिड मखल असिबुने मसी स्पेनदगी हौरकपने मकोइसी महौसाना यामना फिंगल्ली मखोइबु मियोइबना फादुना सिजनबसी अराइबा ओइदे हंदक नौना पोलगलिबा सगोल मसा असिमदि मसा पुमनमक्सी मुसिन मुजरमी अदुगा मसकसु येंगबदा ओंथोकना नुंसी मतमगी मतुंगिना महाक्सी मखोइगी फैमिली असिगा यामना हराउ तयामना मनिंग मखा तमना हम सौरकते ममाना महाकपु अफबा लमसा साजत अमदि मखोइगी सागैगो इबा सन्ना कांगलोन कयासु ताकपी तंबिरमी असुमना सिंया असिदा लैरकपना चही अनि ओनख्रे सगोल मसा से हौजिक्ति मपुंग मरी फारकले येंबगी मिफम होंगबा ngamdana फजबा हाइबदु ओइरे मतु ममेनसु सिट नालम्मे नोंमदि सगोल असिना अहांगबा लबुक लमहांग अमदा कोइथोरकपदा याव खरा थेंगनरमी मखोइबु उबसिंग असिगिसिना अहानमने मरमबसना महाकी मफमददि यामना ngakpa जीवा हाइबदु ओइख्रे महांगना मखोइ असिबु कदाइदगी लाकपा फुरुपनो हाइदुना खंगदोकपा पामलम्मे मरमसिना महांगना ममा तागलमदना नोंमदि हाइरिबा यावसिंग अदुगी खोंगुल लिरकलम्मी महांगना सुमना लाकपदा मेन रोड ताबा लंबी अमा थेंगनरम्मी मदु उरुबदा सगोल असिना ngaihak munna yengduna leirami tanza asida arappada gari ama thongsilakpadu महांगना उरे मदु कावबोय अनि खंगना थौरकपनि मखोइबु उबदा सगोल असि महाकी लेफम ताना मुक्सेनख्रे सगोल असिगी पुंसिदा मियोइबा उबसि ngasiगी सिना अहानमनि महांगना सेनखिबदु कावबोय सिंग अदुना उहौरमे मदुदा कावबोय अदुना सगोल असिगी माइकैरोमदा सुमना लाउरमे असुक फजख्रबी निंगथि जख्रबी नखोइगी ननाक्ता अइखोइ अमुक हन्ना हलखिगनि हाइदिबा थौदोग असि सगोल असिना माकी ममागी मफमदा अमता सिथदना तमजरमे मदुदा ममा अमदि महाकी फैमिली पुमनमक्सि नुंसा यामना थिजरे मसिगी मरमदे ngasai थेंगनखिबा मियोइ सिंग अदु कावबोय सिंगनि मखोइना मफम असिदा सगोल लैहौरे हाइबसि खंख्रबनिना नोंमदि सोइदना मखोइबु फाबा लागलगदबनि मरमसना मखोइगी अवाबा हाइबदु ओइख्रे मसि पुमनमक्सि सगोल असिना नियम लाना चलुबदगी थोगलिबनि खल्लदुना मार्क्सि अहिंग अदु मतुम्बा याखिदरे असुमना नुमित हुमनि मरिनिगी मतुंगदा नोंमदि कावबोय खरा सगोल सिंग असिना लैरिबा मफम अदोमदा सगोल अममम तोंगदुना चिंगयादा सक्तारिबा वाइल्ड हॉर्स सिंग अदुबु फाननबा कोइतान तानरकलम्मी मखोइबु उबदा सगोल सिंग असि माइकै खंगदना कोइचन चंजरम्मी अदुबु मियोइबगी लौसिंगना हाइरिबा सगोल पुमनमक सिंग अदु स्टेबल अमदा होइजिंदुना फाख्रे मदुदा सगोल सिंग असि कन्ना कन्ना खोंगजबा अमगा अमगा कौजबा कपचबा नतना उपाय अमता लैजरमदे मखोइ अयामना कावबोय सिंग अदुना मागी गारी सिंग अदुदा मखोइना पामजबा सगोल सिंग अदु खंदोकलगा पुखिरमी मदुदा ngसाइगी सगोल ममा अदुबुसु यावख्रे ममाबु पुदुना सटखरबदा माकी मसासि यामना वाजरमी अमदि असाउबनसु थुमहटलमी ngaihaki matungda sahi miyai salaba nupa amakaksu mafam asida thunglare maki mamingsi John kawi mahak sanga singbu yamna luna tawjaba maruina sagol singbu takpi tamibagi sinphamda leijaba miyoini haibadi horse trainer ama khangni maksu kawoi sing aduga pau phaunaraga lakpani makisu sagol ama leigatoribani adubu sagol ayambadi puduna chatkhre hauzik lemhori ba haibabu sagol amomasa asiga makoi amani khakta mangai haurami makoi se yamna pingalle mabuk tapsade pamdre haiduna hundoglamani adubu zona sagol amomasibu hek ubaga mitpham soidana yengjarami ma ke wakhalda sagol asimadi mayamdagi top tope mangonda tongan mamatik magun khara uba phangi haina khanjarami
ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯖꯣꯟꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯕꯥꯔꯗꯋꯤꯛ ꯁ꯭ꯇꯦꯕꯜ ꯀꯧꯕ ꯁꯦꯡꯆꯨꯔꯤ ꯑꯁꯤꯗ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯕꯨ ꯄꯨꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯕꯜ ꯑꯁꯤ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯂꯥꯏꯕꯅꯤ꯫ ꯖꯣꯟ ꯋꯤꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯍꯣꯔꯁ ꯇ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯨ ꯁ꯭ꯇꯦꯕꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯁꯥꯗꯨꯅ ꯆꯍꯤ 10 ꯃꯨꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯒꯣꯜ ꯃꯌꯥꯝꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯌꯣꯟꯊꯣꯛꯄꯅꯤ꯫ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯅꯧꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯛꯂꯕ ꯁꯒꯣꯜ ꯑꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯔꯤꯃꯠꯇ ꯆꯥꯊꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯃꯁꯨ ꯊꯦꯡꯅꯖꯔꯦ꯫ ꯑꯃꯅ ꯖꯤꯟꯖꯔ ꯀꯧꯏ, ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯂꯩꯕ ꯕ꯭ꯔꯤꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯦꯔꯤꯂꯦꯛ ꯀꯧꯏ, ꯃꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯈꯣꯡ ꯑꯅꯦꯝꯕꯤ ꯀꯥꯡꯕꯨꯅꯤ꯫ ꯃꯕꯥꯅꯤꯗꯤ ꯖꯣꯟꯅ ꯌꯥꯝꯅ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯖꯣꯟꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤꯃꯗꯤ ꯑꯇꯩꯁꯤꯡꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯐꯤꯡꯒꯟꯕꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯔꯥꯏꯅ ꯆꯪꯁꯤꯟꯕ ꯌꯥꯗꯦ, ꯍꯦꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯗꯨ ꯎꯔꯨꯕꯗ ꯖꯣꯟꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯁꯒꯣꯜ ꯑꯁꯤꯕꯨꯗꯤ ꯁꯣꯏꯗꯅ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯄꯨ ꯑꯣꯏꯔꯤꯕ ꯒꯣꯔꯗꯣꯟꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯖꯣꯟꯁꯤ ꯃꯍꯥꯛꯀꯤ ꯁꯦꯜ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯖꯣꯟꯒꯤ ꯃꯌꯥꯝꯕꯒ ꯃꯍꯥꯛꯀꯤ ꯃꯇꯩꯃꯒ ꯉꯁꯥꯏ ꯑꯌꯨꯛ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗ ꯖꯣꯟꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯝꯄꯥꯛ ꯃꯌꯥꯏꯁꯤꯗ ꯃꯁꯥꯁꯤ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯇꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯊꯨꯡꯂꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯖꯣꯟꯒꯤ ꯃꯌꯥꯝꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯣ ꯀꯧꯏ꯫ ꯖꯣꯕꯨ ꯎꯖꯔꯕꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟꯅ ꯍꯔꯥꯎ ꯋꯦꯜꯀꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯖꯣꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯃꯈꯛ ꯎꯠꯂꯞꯂꯒ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯤꯁ ꯑꯗꯨ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯖꯣꯁꯤ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ꯫ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯅꯧꯅ ꯊꯨꯡꯂꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯁꯒꯣꯜ ꯑꯁꯤꯅꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯀꯥꯏꯅꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇꯤ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯖꯣꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯉꯩꯗ ꯑꯔꯥꯞꯄꯗ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯨ ꯖꯣꯅꯁꯨ ꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯍꯥꯟ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯗꯨꯃꯗꯤ ꯍꯛꯆꯤꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩꯗ ꯑꯪꯀꯜ ꯖꯣꯟꯁꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ, ꯑꯩꯕꯨ ꯏꯇꯣꯝꯇ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯈꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯊꯪꯗ ꯖꯣꯅ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯕꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯣꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯒꯣꯜ ꯑꯁꯤꯕꯨ ꯈꯔ ꯏꯟꯇꯔꯦꯁ ꯂꯩꯕꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯅꯣꯡꯃꯗꯤ ꯖꯣꯅ ꯃꯊꯟꯇ ꯋꯥꯏꯜꯗ ꯍꯣꯔꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯪꯀꯜ ꯖꯣꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯖꯈꯤ꯫ ꯃꯗꯨꯗ ꯑꯪꯀꯜꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯗꯔꯤ, ꯅꯪꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯦꯛꯇꯃꯛ ꯊꯣꯜꯂꯁꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ, ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯇꯧꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤ꯫ ꯃꯗꯨꯗ ꯖꯣꯁꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜꯁꯤ ꯅꯣꯡꯃꯇ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯈꯤꯗ꯭ꯔꯕꯅꯤ꯫ ꯖꯣꯅ ꯄꯣꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯕꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯖꯣꯅ ꯖꯤꯟꯖꯔꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯝꯃꯤ꯫ ꯖꯤꯟꯖꯔꯗꯤ ꯖꯣꯟꯅ ꯇꯥꯛꯄ ꯇꯝꯕꯤꯕ ꯄꯨꯝꯅꯃꯛ ꯌꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯡꯆꯨꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯖꯣꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯒꯣꯜꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯍꯥꯏꯕ ꯖꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯣꯔꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯔꯦꯁꯄꯦꯛ ꯎꯠꯄꯤꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯕ ꯆꯪꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏ꯫ ꯖꯤꯕ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃꯠꯇꯁꯨ ꯊꯝꯕ ꯌꯥꯗꯦ꯫ ꯃꯄꯨ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯒꯅꯤ꯫ ꯅꯪꯅ ꯁꯥꯎꯔꯦ ꯃꯥꯁꯨ ꯁꯥꯎꯒꯅꯤ, ꯅꯪꯅ ꯀꯞꯂꯦ ꯃꯥꯁꯨ ꯀꯞꯀꯅꯤ꯫ ꯃꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯖꯣꯟꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯖꯣꯁꯨ ꯇꯨꯃꯤꯟꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯖꯣꯟꯅ ꯖꯤꯟꯖꯔꯒꯤ ꯅꯪꯒꯜꯗ ꯁꯒꯣꯜ ꯁꯥꯕꯣꯠ ꯍꯥꯞꯄ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯕꯣꯠ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯊꯦꯝꯕꯤꯕ ꯑꯃ ꯆꯪꯏ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯏꯅꯧ ꯅꯧꯕ ꯑꯃ ꯊꯣꯛꯄꯅ ꯍꯦꯛꯇ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯖꯣꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯔ ꯈꯔ ꯐꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯏꯜ ꯍꯣꯔꯁ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯈꯣꯏꯗꯥꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯖꯣꯒꯤ ꯃꯐꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯃꯤꯑꯣꯏꯕꯅ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯖꯣꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯀꯣꯟꯅ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯖꯣꯁꯦ ꯀ꯭ꯂꯥꯁ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯏꯜ ꯍꯣꯔꯁ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨ ꯎꯔꯕꯗ ꯖꯣꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯖꯣꯅ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯀꯥꯟꯁꯤꯟꯗꯨꯅ ꯋꯥꯏꯜ ꯍꯣꯔꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯖꯣꯅ ꯁꯒꯣꯜ ꯑꯁꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯍꯥꯛꯁꯤ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯕ, ꯅꯪꯒꯨꯝꯅ ꯏꯪ ꯇꯞꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯒꯨꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯔꯒ ꯑꯩꯅ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡꯁꯤ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯍꯥꯏꯅ ꯊꯣꯟꯖꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯃꯗꯨꯗ ꯁꯒꯣꯜ ꯑꯁꯤꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯖꯣꯒꯤ ꯃꯈꯨꯠꯄꯨ ꯍꯟꯅ ꯍꯟꯅ ꯂꯦꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯖꯣ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯕ, ꯍꯪꯆꯤꯛ ꯂꯥꯡꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯄꯨꯟꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯟ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯪꯀꯜ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯨꯕ ꯃꯇꯝꯗ ꯖꯣꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯟꯅ ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯠꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯠꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯅꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯖꯣꯟꯅ ꯃꯗꯨ ꯌꯥꯔꯣꯏ, ꯅꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯤ ꯅꯍꯥꯛꯀꯤ ꯅꯈꯨꯔꯥꯅꯤ ꯍꯥꯏꯅ ꯁꯥꯎꯅ ꯉꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯍꯥꯛꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤꯅꯁꯨ ꯉꯁꯥꯏ ꯖꯣꯒ ꯑꯪꯀꯜꯒ ꯈꯟꯅꯈꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯍꯧꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯅꯁꯨ ꯖꯣꯒꯤꯗꯃꯛ ꯈꯟꯖꯔꯨꯕꯗ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯖꯣꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯣꯁꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗ ꯖꯣꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯕ꯭ꯌꯨꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯁꯤꯃ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯅ ꯖꯣꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯏꯟꯇꯔꯦꯁ ꯂꯩꯔꯕꯗꯤ ꯕ꯭ꯌꯨꯇꯤ ꯑꯁꯤꯕꯨ ꯅꯪꯅ ꯉꯁꯤꯗꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯧꯔꯣ꯫
ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯁ꯭ꯇꯦꯕꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯣ ꯑꯃꯗꯤ ꯕ꯭ꯌꯨꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯂꯣꯏꯅꯖꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝ ꯑꯃꯅ ꯑꯃꯕꯨ ꯂꯨꯝꯅ ꯂꯧꯅꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯖꯣꯅ ꯕ꯭ꯌꯨꯇꯤꯕꯨ ꯁꯦꯟꯅꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯖꯣꯅ ꯕ꯭ꯌꯨꯇꯤꯕꯨ ꯕ꯭ꯔꯤꯗꯜ ꯍꯥꯏꯕꯗꯤ ꯆꯨꯞꯂꯤ ꯍꯨꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕ꯭ꯌꯨꯇꯤꯁꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯑꯁꯨꯝꯅ, ꯃꯈꯣꯏꯗꯤ ꯋꯥꯏꯜ ꯍꯣꯔꯁꯅꯤ, ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯗꯕꯅꯤ, ꯃꯈꯣꯏꯕꯨ ꯇꯦꯛꯍꯟꯕꯁꯤ ꯌꯥꯝꯅ ꯂꯨꯏ, ꯃꯔꯝ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯉꯣꯟꯗ ꯍꯥꯏꯖꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯦꯡꯆꯨꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯒꯣꯔꯗꯣꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯋꯥꯏꯜ ꯍꯣꯔꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯕ꯭ꯌꯨꯇꯤꯁꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯦꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ, ꯌꯥꯗ꯭ꯔꯒꯗꯤ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯖꯣꯅꯁꯨ ꯇꯥꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯐꯝ ꯈꯨꯗꯤꯡ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯅ ꯆꯨꯞꯂꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯨꯛꯆꯤꯟꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯒꯣꯜ ꯑꯁꯤꯅ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯖꯣꯅ ꯌꯥꯝꯅ ꯇꯞꯅ ꯕ꯭ꯌꯨꯇꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯨꯞꯂꯤ ꯑꯗꯨꯕꯨ ꯍꯨꯛꯆꯤꯟꯕꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯀꯔꯤꯃꯇ ꯍꯥꯏꯔꯛꯈꯤꯗꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯨꯔꯥ ꯖꯣꯟꯁꯤ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯇꯦꯛꯍꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤ ꯖꯣ ꯈꯛꯇꯅ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯣꯏꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯌꯨꯇꯤꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯇꯦꯕ ꯍꯥꯏꯕꯗු ꯑꯣꯏꯔꯦ꯫ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯖꯣꯅ ꯅꯍꯥꯟꯃꯨꯛ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯄꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯣꯇꯣ ꯑꯃꯈꯛ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯨꯕ ꯇꯧꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ, ꯃꯇꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯥꯎꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯖꯣꯁꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯧꯊꯔꯛꯇꯨꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯕ꯭ꯌꯨꯇꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯖꯣꯕꯨ ꯊꯦꯝꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯖꯣꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕꯗꯒꯤ ꯀꯨꯟꯊꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯖꯣꯕꯨ ꯇꯣꯡꯈꯠꯂꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯁꯨ ꯀꯞꯄ ꯇꯣꯛꯂꯒ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯅꯪꯒꯜꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯁꯒꯣꯜ ꯇꯣꯡꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯐꯝ ꯀꯗꯥꯏꯗ ป้ายꯒꯅꯤ, ꯀꯔꯝꯅ ꯁꯒꯣꯜ ꯊꯧꯒꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕ꯭ꯌꯨꯇꯤꯅ ꯖꯣꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯪꯔꯥꯡꯅꯔꯕ ꯑꯇꯤꯌꯥꯒꯤ ꯐꯖꯕꯁꯤꯡꯗꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯕ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯌꯩꯕꯗꯨꯒꯤ ꯐꯖꯕꯒ ꯖꯣ ꯑꯃꯗꯤ ꯕ꯭ꯌꯨꯇꯤꯒꯤ ꯏꯪ ꯇꯞꯂꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯅ ꯃꯍꯧꯁꯥ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯐꯖꯔꯕ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯡꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯇꯩꯡꯂꯕ ꯅꯥꯃꯤꯕꯒꯤ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯉꯝꯖꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯖꯟ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯕ꯭ꯌꯨꯇꯤꯁꯤ ꯃꯐꯝꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯖꯣꯁꯨ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯕ꯭ꯌꯨꯇꯤꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯀꯣꯛꯆꯕ ꯉꯝꯖꯔꯦ꯫ ꯃꯍꯥꯛ ꯍꯔꯥꯎ ꯀꯣꯂꯦꯖꯁꯨ ꯆꯠꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯕ꯭ꯌꯨꯇꯤꯒ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯕ꯭ꯌꯨꯇꯤꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯣꯅꯁꯨ ꯕ꯭ꯌꯨꯇꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕꯁꯨ ꯉꯝꯂꯛꯂꯦ꯫ ꯃꯍꯥꯛꯅꯁꯨ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯦ꯫ ꯅꯣꯡꯃꯗꯤ ꯁ꯭ꯇꯦꯕꯜ ꯑꯁꯤꯗ ꯅꯧꯅ ꯍꯦꯜꯄꯔ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯦꯛꯇ ꯁꯣꯏꯒꯜꯂꯤ꯫
ꯃꯤꯁꯇꯔ ꯒꯣꯔꯗꯣꯟ ꯑꯃꯗꯤ ꯖꯣꯟꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯅꯅꯕꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯋꯤꯟꯇꯔ ꯁꯤꯖꯟꯅ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡꯁꯤ ꯈꯔ ꯏꯪꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟꯁꯤꯡꯁꯨ ꯆꯔꯨꯁꯨ ꯊꯥꯕꯤꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯍꯦꯜꯄꯔ ꯑꯁꯤꯅ ꯁ꯭ꯇꯦꯕꯜ ꯃꯅꯨꯡꯗ ꯔꯨꯝ ꯍꯤꯇꯔ ꯑꯃ ꯀꯥꯎꯊꯣꯛꯄꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ, ꯑꯗꯨꯅ ꯆꯔꯨ ꯋꯥꯏꯔꯨꯁꯤꯡ ꯑꯗꯨ ꯀꯣꯏꯍꯨꯝ ꯍꯨꯝꯗꯨꯅ ꯄꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯍꯤꯇꯔ ꯑꯗꯨꯗꯒꯤ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯃꯊꯪ ꯁꯟꯗꯣꯔꯛꯈꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯕꯜ ꯑꯁꯤꯒꯤ ꯀꯥꯁꯤꯡꯁꯨ ꯃꯊꯪ ꯆꯥꯛꯈꯠꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡꯁꯤ ꯍꯧꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯡꯅꯔꯛꯈꯤ꯫ ꯕ꯭ꯌꯨꯇꯤꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯄ ꯎꯕꯗ ꯃꯍꯥꯛꯁꯨ ꯑꯋꯥꯕꯗꯨ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯍꯥꯛꯀ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯖꯤꯟꯖꯔꯒꯤ ꯀꯥ ꯃꯩꯅ ꯆꯥꯛꯈꯠꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯪꯀꯜ ꯖꯣꯟꯒꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯖꯣꯁꯤ ꯕ꯭ꯌꯨꯇꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜ ꯑꯌꯥꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯕ꯭ꯌꯨꯇꯤꯕꯨ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯨꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯖꯣꯟ, ꯍꯦꯜꯄꯔ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯅꯆꯤꯡꯕꯁꯨ ꯃꯊꯪ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯖꯥꯎ ꯃꯔꯛ ꯑꯁꯤꯗ ꯆꯪꯁꯤꯟꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯣꯟꯅꯗꯤ ꯃꯊꯧꯅꯥ ꯂꯩꯅ ꯃꯩꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯝꯂꯒꯗꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯀꯟꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯨꯔꯕ ꯖꯣ ꯑꯃꯗꯤ ꯕ꯭ꯌꯨꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯔꯧ ꯊꯥꯡꯅꯅꯕꯒꯤ ꯃꯩꯔꯤ ꯆꯨꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯕ ꯉꯝꯍꯧꯔꯕꯁꯨ ꯃꯈꯣꯏꯅ ꯁꯪꯒꯣꯜ ꯑꯁꯤꯃꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯒꯣꯜꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇ ꯇꯥꯡꯒꯣꯏ ꯇꯥꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦꯡꯆꯨꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯅ ꯖꯣꯟꯒ ꯇꯥꯟꯅꯔꯒ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯄ ꯌꯥꯕꯁꯤꯡ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯕ꯭ꯌꯨꯇꯤꯁꯨ ꯌꯣꯟꯊꯣꯛꯄꯗ ꯇꯥꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯖꯣꯅꯁꯨ ꯇꯥꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯖꯣꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯒꯤ ꯃꯐꯝꯗ ꯑꯇꯩ ꯌꯣꯟꯊꯣꯛꯈ꯭ꯔꯕꯁꯨ ꯕ꯭ꯌꯨꯇꯤꯕꯨꯗꯤ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯣꯔꯗꯣꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯣꯟꯁꯨ ꯂꯩꯇ꯭ꯔꯦ, ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯊꯝꯂꯨꯅꯤ? ꯈꯨꯗꯛꯇ ꯃꯀꯣꯟ ꯁꯥꯅꯅꯕ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯨ ꯂꯦꯞꯄ ꯌꯥꯔꯣꯏ꯫ ꯇꯉꯥꯏ ꯐꯗꯅ ꯌꯣꯜꯂꯁꯤ ꯍꯥꯏꯅ ꯅꯪꯒꯤ ꯑꯪꯀꯜꯒ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯅ ꯋꯥꯐꯝ ꯑꯃ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟ, ꯅꯍꯥꯛꯀꯤ ꯁ꯭ꯇꯦꯕꯜ ꯑꯁꯤꯗ ꯑꯩꯁꯨ ꯍꯦꯜꯄꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯔꯒꯦ꯫ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯋꯥꯔꯛꯁꯨ ꯁꯨꯖꯔꯒꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯄꯤꯕꯤꯒꯗꯕ ꯃꯃꯜ ꯑꯗꯨꯅ ꯑꯩꯒꯤ ꯕ꯭ꯌꯨꯇꯤꯕꯨ ꯌꯣꯟꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯅ ꯄꯩꯁꯥ ꯍꯦꯛ ꯂꯩꯕꯒ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯃꯃꯜ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤda ꯍꯦꯜꯄꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤ ꯃꯈꯣꯏꯗꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯐꯖꯕ ꯃꯈꯜꯒꯤ ꯁꯒꯣꯜ ꯂꯩꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯖꯣꯔꯖ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯏꯔꯥꯡ ꯂꯥꯡꯖꯕꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯣꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯝꯕ ꯁꯒꯣꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯣꯔꯤꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯌꯨꯇꯤꯕꯨꯁꯨ ꯎꯔꯨꯔꯦ꯫ ꯃꯍꯥꯛꯄꯨ ꯎꯔꯨꯕꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯕ꯭ꯌꯨꯇꯤꯕꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯃꯗꯤ ꯌꯣꯟꯅꯅꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯊꯝꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯖꯣꯔꯖꯅ ꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕ꯭ꯔꯤꯇꯤꯁ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯕꯨ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯁꯨ ꯃꯈꯣꯏꯒꯤꯗ ꯄꯨꯟꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯑꯣꯏꯅ ꯂꯩꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥꯁꯨ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯁꯤ ꯕ꯭ꯌꯨꯇꯤꯒ ꯄꯨꯟꯅ ꯖꯣꯔꯖ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯖꯣꯔꯖ ꯍꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯕ꯭ꯌꯨꯇꯤꯁꯨ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥ ꯀꯌꯥ ꯑꯃꯗꯤ ꯁꯒꯣꯜ ꯃꯈꯜ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤ꯫ ꯃꯐꯝꯁꯤꯗ ꯍꯦꯜꯄꯔ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯖꯣꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯖꯣꯔꯖꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯅꯣꯠ ꯑꯃ ꯐꯥꯎꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯖꯣꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯍꯦꯛ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯥꯔꯗꯋꯤꯛ ꯁꯦꯡꯆꯨꯔꯤꯗ ꯂꯩꯍꯧꯕ ꯖꯤꯟꯖꯔꯁꯨ ꯃꯍꯥꯛꯅ ꯂꯩꯔꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯕꯅꯤ꯫
अदुगा सोमदा जोनसु जॉर्जबु येंगलगा नोफेट तौजरीबने मखोई अनिसे नक्सिनबा हाइबदु ओइरक्लबने अदुगा नाकल अमरोमदना जॉर्ज के मचनुपी लोरीना महाकना यामना पामजना वाइजरकपा ब्यूटीबु सगोल थौननबा तंबा हौरक्ले अदुबु ब्यूटी से लोरीना निंगथीजना थौबा हैरमदे मसिगी मरमदे ब्यूटीना जो नतना अतोप मियोय अमतना महाकी मथक्ता तुंगहनबसी पामजरमदे मरमसिना लोरीना थौबदा मौंग इता तारमदे ब्यूटी से महाकी मकोक से लेमाइदा अदुमक नोंथरगा लेरमे मदुदा अतोप मियोय अमतना हाइबा अमता इलमदे मदुदा लोरी से यामना सावरदुना ब्यूटीबु हेक हेक कन्ना कौरम्मी मांगना कन्ना चेननबा याथंग पीरी अदुबु ब्यूटीना तबली तबली अदुमक चतुना लई मदुदा लोरीगी ममा अदुदी सावबना लोइख्रे पैसा तांगना वरकलगा तौरकलीबा मौंग अदुदा हेना हेना साउनिंगबा हाइबदु ओइख्रे मखोइगी मतौ अदु उरुबदा सोमदा जोनदे तुमिन तुमिन नोकलम्मी माकी मपु निंगबा ब्यूटीबु हेना हेना नुंगसीरकली नोमदी जोना महाकी ब्यूटीबु लंपाकता पुथोक्तुना नुंगसीना नानबिरमी अदुबु ब्यूटी की पुक्षेपता असोकप दाखपम अमा लेरमी मसे लोरीना कन्ना चेलु यादे हाइदुना हेक हेक कौसनबदगी सोखिबने मदु उरुबदा जो से यामना सावरमी अदुगा वाफम असे जॉर्ज के मफमदा वाकटलमी मदुदगी जॉर्जना जोगे असावबदु फाथबियु मतुंगदा अमुक हन्ना थोक्तनबा होनरगे हाइदुना यामना कन्ना थेमजिनबिरमी अदुगा असोकप मफमबदु जॉर्ज मसाबंगना हिदाक तैबिरमी मतवदुदा जो से जॉर्जबु पुंगनिंगदा खोइदाजबा हाइबदु ओइख्रे नोमदी जॉर्जना जोगी मनाकता लाक्तुना वाफम अमा असुमना फोंदोक्लमी असुक फजख्रबे इंग तौख्रबे नाहाकसी कदाइदगिनो नाकी पुंसिगी मरमदा खजिक्तंग खंगहल्लु मदुदा जोना माकी हौख्रब पुंसिगी मरमदा अमुक हन्ना हंगलरगनु अइदी इखुरागा लेमिनरिबसिनी मदुदा जॉर्जना अमुक फरे अदुबु नंगबु तुंगदा करी तौगेना खलिबगे मदुदा जोना अइगी ओइनदी अंकलगी मतेंग पांगदुना सगोल असिबु ngakpi senbiribasini अइगी अंकलना अइकोइगी लमदम असिदा मपु पांद्रबा वाइल्ड हॉर्स कया अमा लैरि मकोइसे सदानबा कयागी मखुत्ता अवाफमदा हे हेक तारि अदुना अइदी मखोइबु रेस्क्यू तौबिदुना फजना लोइनबिबा पामजै अइगी ब्यूटी सिसु मतमदुदा अंकल जोना थेंगनरमद्रबा तारबदि महाक्सु सोइदना अवाबा तारमलगदबनि मरमसना मखोइगा पुन्ना लैमिन्नबा पामी हौजिक हौजिक अइगी ओइरक्लिबा फिबम असिसु ब्यूटीगा थेंगनरुबदगी अइगी पुंसि असिसु शांति फंगजरिबनि असुमना जोगी पुक्चल सावरबा वाहिसिंग अदुदा जॉर्ज से जोगी माइथोंगदा मिटफम होंगदना येंगदुना लैजरमी अदुगा चलमदाइगी मतमदा वाफम अमसु असुमना फोंदोक्लमी हंदकी चयोल असिगी मनुंगदा चही खुदिंगी पांगथोकपा एनुअल एयरसेल क्लासिक कौबा सेरेमनी अमा पांगथोकदौरी मदुदा अइगी पेरेंट्सिंग असना होस्ट ओइगदौरी नुमितसिदा रॉयल सिंगी ओइबा सगोल लमजन तानाबगी थौरम अमसु यावगदौरी नाकसु सोइदना येंगबा लाउ हाइजरमी मदुदा जोनसु नोफेतौना अयाबा पिरकले असुमना नुमित अदु यौसिलकले मफम असिदा ब्रिटिश अचौवसांगी इमुंग मनुंग लोइना तिल्लरे हौजिक अहानबगी ओइना नुपासिंगी ओइबा सगोल रेस अमा हौगदौरे जॉर्ज से महाकी सगोल जिंजर अदु तोंगलगा मया मरकदुदा महाकी पुकनिंगना खोइदा जख्रबी जोबु लाकपरा हाइदुना येंगजरमी तांजासिदा जोसु ngasidi मसा यामना नाना केजरगा फंक्शन मफमदा मतम चाना थुंगलरे मदु उजरबदा महाकसे यामना हराउजरमी मबानिगी मतवदु जॉर्ज की ममा मपा अनि मंगनसु उरीबनी मदुदा महाकी ममा इबे मनदी सावन लोइख्रे अदुगा मपा इबुंगो नदी हराउजरमी ममौसे नंगोंदगी हेना मसक फजगदौरी हाइदुनसु फागिगसु तौशनजरमी असुमना सगोल रेस हौख्रे जॉर्जना महाकी जिंजरबु यामना कन थौरम्मी महाकना मकोक थंगना थौरकपदु उरुबदा जोसु यामना हराउजरे असुमना नुपागी रेसता जॉर्जना विनर ओइख्रे मसिगी मथंगदा हौजिक नुपीगी अमुक हौरकले लोरीना महाकी ब्यूटीबु यामना कन्ना थौननबा होनबनी अदुबु ब्यूटी सी अहानमदा मनिंग थंगदुना चेलमी मसिगी मरमदे महाकना लोरीबु नुंगसिरमदे अदुबु महाकी मपु ओइजरिबा जोगी दमक खल्लुरगा मिंगसा थेहनबसी महाकना पामजरमदे मरमसना लास्ट अवार्ड ब्यूटी सी ममाई थांगतुना यामना कन्ना सेनखलखी महाकना हौजिकती ममांग थादुना सेलगले लोरीसु महाकना थोइरनी हाइबगी वखलदा नापल तौबा हौरकले
ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯇꯦꯌꯔ ꯑꯞ ꯑꯥꯏꯔꯟ ꯑꯗꯨ ꯐꯥꯎꯕ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ꯫ ꯁ꯭ꯇꯦꯌꯔ ꯑꯞ ꯑꯥꯏꯔꯟ ꯍꯥꯏꯔꯤꯕꯁꯤ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯍꯨꯛꯆꯤꯟꯗꯨꯅ ꯅꯦꯠꯐꯝ ꯑꯣꯏꯔꯤꯕ ꯈꯨꯖꯤ ꯑꯗꯨꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯔꯤꯅ ꯊꯣꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯖꯩꯅ ꯀꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯌꯨꯇꯤꯁꯤ ꯑꯋꯥꯡꯕ ꯕꯥꯔ ꯑꯃ ꯆꯣꯡꯈꯠꯂꯨꯔꯒ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯇꯥꯍꯧꯕ ꯁ꯭ꯇꯦꯌꯔ ꯑꯞ ꯑꯥꯏꯔꯟ ꯑꯗꯨꯗ ꯅꯦꯠꯁꯜꯂꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯕ꯭ꯌꯨꯇꯤꯁꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯔꯤꯁꯤ ꯃꯥꯏꯊꯤꯍꯧꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯕ꯭ꯌꯨꯇꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯖꯣꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯔꯤꯕꯨ ꯁꯒꯣꯜ ꯆꯦꯛꯁꯤꯟꯅ ꯊꯧꯕ ꯍꯩꯇ꯭ꯔꯒ ꯁꯒꯣꯜꯗ ꯇꯥꯏꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯁꯣꯛꯄ ꯕ꯭ꯌꯨꯇꯤꯕꯨ ꯚꯦꯇꯅꯔꯤ ꯗꯣꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯉꯁꯤ ꯃꯍꯥꯛꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯗꯨꯃꯛ ꯐꯈ꯭ꯔꯒꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯊꯨꯅ ꯑꯁꯣꯛꯄꯁꯤ ꯐꯒꯠꯅꯅꯕ ꯁꯔꯖꯔꯤ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯔꯖꯀꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯗꯥꯛꯇꯔꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯄꯩꯁꯥ ꯆꯪꯍꯜꯂꯔꯣꯏ, ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯋꯥꯐꯝ ꯑꯃꯒꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯖꯣꯒꯁꯨ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯖꯣꯒꯤ ꯑꯪꯀꯜ ꯖꯣꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯖꯣꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯒꯤ ꯃꯐꯝꯗꯒꯤ ꯕ꯭ꯌꯨꯇꯤꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯪꯀꯜꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯉꯁꯤ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯒꯤ ꯁ꯭ꯇꯦꯕꯜꯗꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯪꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥ ꯄꯨꯝꯅꯃꯛꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕ꯭ꯌꯨꯇꯤꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯣ ꯍꯥꯏꯅ ꯑꯪꯀꯜ ꯖꯣꯟꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯇꯝꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯖꯣꯁꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯗꯨꯅ ꯋꯥꯅ ꯇꯥꯡꯈꯠꯆꯔꯛꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯕꯨ ꯐꯪꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯦꯛꯅ ꯀꯞꯆꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯁꯇꯔ ꯒꯣꯔꯗꯣꯟꯒꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯕ꯭ꯌꯨꯇꯤꯕꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯖꯣꯒ ꯎꯅꯖꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯕ꯭ꯌꯨꯇꯤꯁꯤ ꯇꯦꯔꯤ ꯀꯧꯕ ꯔꯦꯟꯖꯔ ꯑꯃꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯦꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯐꯣꯔꯦꯁꯠ ꯃꯅꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯤꯡꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯕꯒꯤ ꯊꯕꯛꯁꯨ ꯇꯣꯏꯅ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯕ꯭ꯌꯨꯇꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀ ꯑꯐꯕ ꯄꯥꯔꯇꯅꯔ ꯑꯃ ꯁꯦꯝꯗꯨꯅ ꯆꯍꯤ 2ꯃꯨꯛꯁꯤ ꯂꯣꯏꯅꯖꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯏꯆꯦꯜ ꯀꯜꯂꯕ ꯂꯣꯛ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯃꯈꯛ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯖꯥꯎ ꯑꯃꯗ ꯄꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯇꯦꯔꯤꯅ ꯀꯨꯝꯊꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯆꯦꯜꯅ ꯀꯟꯈꯤꯕꯅ ꯄꯥꯛ ꯍꯦꯛꯇ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯃꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯈꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯁꯨ ꯅꯣꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯕꯅꯤ꯫ ꯇꯦꯔꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯝꯂꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕ꯭ꯌꯨꯇꯤꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯟꯈꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯥꯔꯅꯤ ꯍꯥꯏꯕꯁꯤ ꯇꯦꯔꯤꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯔꯤꯅ ꯃꯤꯑꯣꯏ ꯑꯗꯨꯕు ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗꯤ ꯁꯒꯣꯜꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯕꯨ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯐꯦꯚꯔ ꯇꯧꯗꯨꯅ ꯅꯥꯔꯦ꯫ ꯏꯁꯤ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗ ꯆꯪꯂꯛꯇꯨꯅ ꯕ꯭ꯌꯨꯇꯤꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯌꯨꯇꯤꯗꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔꯅ ꯕ꯭ꯌꯨꯇꯤꯒꯤ ꯂꯪꯁꯇ ꯏꯟꯐꯦꯛꯁꯟ ꯈꯔ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯔꯤꯀꯣꯚꯔ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯆꯪꯂꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯦꯔꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯕ꯭ꯌꯨꯇꯤꯕꯨ ꯁꯪꯖꯗꯨꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯪꯂꯥꯟꯗ ꯖꯣꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯣꯡꯃꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯅꯤ,
मरमसिना नाहक मतम खरतंगदी अइबु ngairमखो हाइना फोंदोक पिरम्मी असुमना ब्यूटी की मंगलांदा जोबु उजरबदा ब्यूटी सी महाकी अनाबा पुमनमक पुंगफ फखिबगुमना तौख्रे महाक तुमलमदगी फोक हगोलक्तुना हानगी मपांगल पुमनमक हंजिल्लकले मधु उरुबदा तेरीसी इंगंगक्तुना महाकी सगोलबु नुंगसीना कोनबिखिरमी मसीगी मखा तारकपदा तेरीसु महाकी सर्विस की मतम लोइरदुना रिटायर तौख्रे मरमसिना ब्यूटी बु अमुक अतोपा फार्मर अमदा योंथोख्रे हारिबा फार्मर असिना सगोल असिबु अयु नुंगथिल नुमिदांग लेप्तना थबक सिजिन्नरम्मी अदुबु महाकीदमक अफबा मतिक चाबा चिंजाक अमदी लैफमदे पिबिरमदे मरमसिना ब्यूटी से मसा यामना मयेंग तारकले अमदी मपांगलसु सोंथरकले महांगना असुमना सोंथरकपा मतमसिदा जोबु हेक निंगसिंगजदुना पोथाजरम्मी नहानवाई जोगा हराव हराव समुद्र मपांदा सेन चोंदुना सानजखिबा थौदोकसिंगदु निंगसिंगलुरगा ममित्तगी मपी तारकपसु कोंगाइने नाकलमरोमदना जोसु थबक सुदुना महाकसु पैसा तानसिल्लमी हौजिक्ति महाकी मकुता सगोलमा लैननबगी मतिक चाबा पैसा पाइजरे अदुबु महाकी मांगख्रबा सगोल अदु खक्तमक कोइथी थिजरकलमी महांगना सहरगी कासिन कोया कोइचसतुना ब्यूटीबु थीबदी लेपलमदे मतमगी मतुंगिना फार्मर असिना ब्यूटीबु पुक्चल साउरबा कैरियर्स ड्राइवर अमदा अमु योंथोख्रे हारिबा ड्राइवर असिना ब्यूटीबु असुकी मतिक लूना तौजरमी माकी मसानुपी अमसु लैरमी मांगना ब्यूटीबु असुकी मतिक पामजरमी मरमसिना ब्यूटीगी ममिंग असिबु महांगना यामना नुंगसीना लेडी हाइना थोंजरमी असुमना कैरियर्स ड्राइवर असिना न्यूयॉर्क सिटी की कासिन कोया सिनब थुंगना पैसेंजर सर्विस तौदुना अमुक लोइनरगले ब्यूटीसु महांगना चटपा माइकई खुदिंगदा कुइना उबा फंखिद्रबा जोबु कोयेंग येंगजरकपनी अदुबु नोंगमता थेंगनखिदरे असुमना हौखिबना विंटर सीजन अमुक लाक्ले नोंगमदि लैसिना कुबलबा इंख्रबा नुमिदांग अमदा ड्राइवर असिका ब्यूटीगा मयुमदा हलकपगी लंबीदा इखंग खंगौदना जिंजरसु मियोय अमना कैरियर सर्विस तौदुना लाकपदु लंबीदा थेंगनरमी मतमसिदा मकोय अनिसी मतम कया अवा नुंगाइगी पुंसी मरेलदा लोइनरकलबनिना नोंगमता काउनरमद्री अदुना सगोल अनिसी यामना नुंगसिनना ममाय ममायदा लेक्नरमी जिंजरसु हानगुमना ओइरमद्रे मपांगल यामना सोंथरमले नुमिरसिदा जिंजरगी माइथोंगदा ताखिबा अवाबा सकलोन अदुमदे ब्यूटीना काउबंगमखिदे असुमना मकोय अनिसी काइनरे अदुबु मकोय अनिना हौजिक थेंगनखिबा मफमदुमक्तदा जोसु लेरमखि अदुबु लाइबक थीबदी जोना अरापदा चटखिबा ब्यूटी अमदे जिंजरबु मसक खंखिदरे मसिगी मथंगदा जेरीसी मसागे अनाबा अमगी मरमदगे महाक थबक लेपा तारमी महाके हक्सांग से डॉक्टरना इंहलगनु हाइना एडवाइस पिरकलमी मरमसिना महाक ब्यूटीबु अतोपा कैरियर्स कंपनी अमदा अमुक योंथोकपा तारमी असुमना ब्यूटी की पुंसी से अमदगी अमदा पलेफम खंगद्रबा पुंसी हाइबदु ओइरे नोमनिंगथम थागी ट्रक सिंगसिल्लबा अयुक अमदा ब्यूटीना महाके कैरियर्स अदु सिंगदुना चलिंगैदा सगोल गारी अमदा असीब सगोलमा अंगोबो फीना कुपसिल्लगा पुखिबदु उहौरमे मधु अतै कनागिसु नत्ते महाकी मरुप जिंजरनी हाइबसे महाकनदी तसेंगना खंगले मरमसिना सरोक मयाय अदुदा खुदक्ता चपलेप्तुना लैथोख्रे अदुगा लैमाइदा कुंथदुना कप्तुना लैख्रे सगोल असिगी थमोय कायबा मतौ असिदा मयाम पुम्नमक्ते ngakpana लोइख्रे अमदे मागिदमक खल्लगा नुंगाइतबसु फाउनरमी हारिबा मवोंग अदु कनागुमा मियोय खरना सोशल मीडियादा थागनरकपदगी टीवी न्यूज अमदे लोकल पेपर सिंगदा वायरल ओइना संदोरगले मसिगी मथंगदा ब्यूटीना हौजिक लैरिबा कंपनी असिदा कोल अमा तौरक्लमी हारिबा कोल असि मखोयगी हेल्पर अमना पाइखलमी मदुदा कनागुमा नुपी अमगी खोंजेलदा मफम असिदा हंदक वायरल चटखिबा सगोल अदु मफम असिदा लैरिबरा हाइना हंगलखी मदुदा हेल्पर असिना होय लैरि हाइरमी मदुदा मियोय असिना अमु सगोल अदुगी फिबम मूर्ति मसु पुम्नमक्सु हंगलमी मदुदा हेल्पर असिना अमुबा मचुने लाइबक अमदी मखोंग मरीदा व्हाइट सोकना लांगमनी हाइदुना मरिक सुमना हाइजरमी मसिदगी कोल अदु थमख्रे असुमना ngaihaki manungda mafam asida nupi amakak taping changlaklammi haribi nupi asi atai kanamata oiramdre jo oiramle mahangna matam kuinagi mamangdagi wana thizaraglaba
ꯕ꯭ꯌꯨꯇꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯨ ꯎꯖꯔꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯔꯦ꯫ ꯕ꯭ꯌꯨꯇꯤꯅꯁꯨ ꯖꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯕꯗ ꯖꯣꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯁ꯭ꯇꯦꯕꯜ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯖꯣꯔꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯈꯣꯏ ꯃꯔꯤꯁꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯕꯥꯔꯠꯋꯤꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯌꯥꯝꯅ ꯐꯖꯔꯕ ꯁ꯭ꯇꯦꯕꯜ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯁꯥꯕ ꯅꯠꯇꯦ, ꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯣꯔꯖ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯕ꯭ꯌꯨꯇꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯐꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯕ꯭ꯌꯨꯇꯤ ꯑꯃꯗꯤ ꯖꯣ ꯃꯈꯣꯏ ꯑꯅꯤꯅ ꯅꯍꯥꯟꯋꯥꯏ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯈꯤꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯪꯔꯥꯡꯅꯔꯕ ꯃꯁꯦꯛ ꯃꯉꯥꯜꯕꯨ ꯌꯦꯡꯃꯤꯟꯅꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤꯅ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯤꯝꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯃꯨꯚꯤꯒꯤ ꯐꯨꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫